Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjari ngasi sum hausangom Mutnaidaba Nungshiba ahum suba tangkak amok putuna lakjari mayam punna taminarasi office to run fajana tawba hawre khonja ayamba mafam adudagi paisa launaba hawre khonja singso aduki matik haraunari paisa pikna singatba aduna coffee taxi masi thoibagidi piram labra piram dri masi imasi gi hana piba lakpani piuro thengena amuk laurani hoi masi arnab washroom changlubagi tawela masetuna magi roomda masam achotpadu kanna thokli Ilina hana kawarpasu tawde doorbell luso namlakti hekta changsilakli Ilina changlakpa hobaduda arna mamitu lau thorakli Ilina so leramni mphibamduda mamai phatnon thai pisum sukla doorbell do namlakpa yadro kanana khangge aide yare sathokru chalo naya higalo haiba nate sathokru chalo haiba Ilina du nukmi yam phasai yambo aina deko Elina angang khondi chaba pamdadi thokibana phani hoiba thokiba ado erna bishum arai khai suklaga sounding nakli Elina se ikai rakwa makhata da haifet noklam laga thokri Elina thokibaga arna thongdu lok tawsili jitena bicha icha tombi tabrane he tae baba hai simda thamjeluse kaino baba siba hera awang nani kitukina pirakpani hawai atpopani nanamadu uti to hansina lerakpani ne ha pirakpa lerakpa ehe amuk ngangdana leri kok thamuro ne ado baba haune ichina ido school dong chat halani haiba ai tali ko baba icha tombe nangbu karam thokdoino lerik laisugi wakhal lama nang sukan khandre ne tawrise as baba ai taleba ko icheda baba na yana ba haina jaw haisini ai di tale haisini bicha ipa wa haigita nupi khangde nupa khangde tamba yari ngai yei haisidi tamjin hamgodabani yengo yamba yamdaba najena khara doirasu tamjuluba aduna khunna sige ngang singse tuition tawa ngamli basin hawjiki matamda lairik mayek khangdrabadi mapam khudingda mittang baga chap mane as kai haino khangdiba aine mit kam ta tangde ko ai loino urisiba tharo hek pasu oi nachom hek pada soi ai mit kaisu tangde ko jitien mana haibana ma machana khumlakpana ma matha sarak tawna oho nang thok doroi jaside adune ba ado baba hai ai khangde nama bu haina halu ko ipa yaorege madu yafam duba nabuk phata tawno baba ai kokse lairik achana de haiba lairik hek baba ga koksu chiklani mitsu irani isa hek danare haiba baba isa phana leibana khwaidagi athoibalane na hainari dune aduna hakchang phan saiba jitien mamilok thoraklaga kaya da mana ngangli banone mase mi radio da phone da paw da yam haidudi baba dadro hakchang phabana athoibalani kainaga koilaw lawri do baba dadro mi kainu khangdiba like tamlaga isa sokpi sorokne isa phana koina punsiraga leibana yam china phaba helida baba jitien upai leitana thorakli achumba da haida ai cha tumbi sa adone ba tinana bicha nang maroi khara man thoklu la ina ma se chakhum chang horbani hoi koi chat khranu go adu leraga yumda dum leram dawni si loiraga ai phamlaga ne mangol dari sida ningba kai bi saraga lei hairo masiko ai se ke tension pi ba mase hai yari nangso nangi chatawado adum chalo macha thombi nangsi mungda ne nanamagi mating no pangbiro hoi thebidoi mungda phat lawram naga changki tina noksunak ningdi manawgi matawado saungsu sauningni animak hek punselle masidiba nangna wakraba tawrise khara ke thongni yokre adunani baba ai theng chalo kigi hoi chalo mangaw thijaraso tabagama tawthorakko matamdadi machu tai pangna taw haibadi ma yade tawda tawrakladi mina wangang phamle handi mana tawba thabak khudingda chakumdo khara pakna chawi leibak makhaduda gate phamthai inama
ꯄꯥꯕꯅ ꯍꯋꯥꯏ ꯄꯤꯔꯛꯄꯅꯤ ꯎꯇꯤ ꯊꯣꯡꯉꯣꯅ ꯍꯥꯏꯍꯧꯕꯅꯤ ꯍꯣꯏ ꯍꯣꯏ ꯊꯣꯡꯒꯦ ꯑꯩ ꯃꯔꯣꯏ ꯃꯟꯕꯤꯔꯛꯑꯒꯦ ꯕꯤꯆꯥ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯊꯣꯛꯄꯅ ꯐꯠꯇ꯭ꯔꯃꯦ ꯊꯣꯏꯕꯤꯗꯨ ꯁꯨꯒꯠꯂꯗꯨꯅ ꯑꯁ ꯏꯅꯝꯃꯥꯎ ꯑꯩꯗꯣ ꯏꯁꯥ ꯅꯥꯒꯦ ꯇꯧꯔꯦꯕ ꯑꯗꯨꯒꯤ ꯄꯥꯅꯨꯅ ꯍꯥꯏꯕ ꯉꯁꯤꯗꯤꯅꯦ ꯎꯇꯤꯁꯦ ꯀꯃꯥꯏꯅ ꯊꯣꯡꯒꯦ ꯑꯩꯁꯨ ꯍꯩꯅꯤꯡꯉꯤ ꯏꯅꯝꯃꯅ ꯊꯣꯡꯕꯁꯦ ꯃꯨꯟꯅ ꯌꯦꯡꯍꯧꯔꯣ ꯍꯩꯅꯕ ꯑꯩꯁꯨ ꯊꯣꯡꯕ ꯌꯥꯎꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏꯅꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯕꯤꯆꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯅ ꯎꯇꯤ ꯊꯣꯡꯕ ꯌꯥꯎꯒꯦ ꯏꯃꯥ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯂꯣꯏꯅ ꯁꯨꯅ ꯍꯩꯖꯤꯟꯗꯧꯅꯤ ꯏꯃꯥ ꯅꯪꯁꯨ ꯅꯥꯇꯣꯝ ꯆꯤꯜꯂꯨ ꯏꯃꯥ ꯏꯔꯨꯒ ꯑꯝꯇ ꯂꯨꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛꯇ ꯏꯪꯈꯣꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯆꯨꯖꯥꯛ ꯃꯈꯣꯡꯗꯣ ꯅꯥꯄꯤ ꯈꯔ ꯀꯜꯍꯧꯔꯕꯅꯤ ꯏꯃꯥ ꯍꯣꯔꯦꯟꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯁꯦꯡꯗꯣꯛꯂꯒꯦ ꯏꯃꯥꯅꯗꯤ ꯈꯔ ꯐꯣꯏꯗꯠꯂꯝꯃꯦ ꯍꯣꯔꯦꯟꯗꯤ ꯂꯣꯏꯔꯅꯤꯗ ꯑꯩ ꯐꯣꯏꯕꯤꯔꯒꯦ ꯑꯗꯨꯗꯤ ꯊꯣꯏꯕꯤꯗꯨ ꯄꯨꯛ ꯍꯧꯒꯠꯀꯦ ꯇꯧꯏ ꯃꯦꯝꯇꯣꯟꯅ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ ꯅꯪ ꯑꯃꯀꯣ ꯑꯉꯥꯡ ꯅꯠꯇ ꯑꯍꯜ ꯅꯠꯇ ꯌꯥꯎꯗ ꯍꯦꯛ ꯌꯥꯎꯏ ꯇꯨꯃꯤꯟꯅ ꯊꯧꯗꯧ ꯊꯣꯏꯕꯤ ꯃꯃꯥꯅ ꯆꯩꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯐꯝꯊꯈ꯭ꯔꯦ ꯁꯥꯔ ꯁꯤꯒꯤ ꯂꯣꯟꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕ ꯌꯥꯔꯗ꯭ꯔꯥ ꯑꯔꯅ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗꯨ ꯌꯦꯡꯂꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯒꯤꯁꯦ ꯍꯣꯏ ꯁꯥꯔ ꯑꯦꯃꯥꯎꯟꯠ ꯀꯌꯥꯒꯤꯅꯣ 50K ꯄꯤꯌꯣ ꯍꯥꯏ ꯁꯥꯔ ꯌꯦꯡꯉꯣ ꯑꯍꯥꯟꯕꯗꯤ ꯀꯥ ꯍꯦꯟꯅꯁꯨ ꯆꯥꯎꯅ ꯄꯤꯔꯣꯏꯁꯦ ꯍꯣꯏ ꯑꯗꯨꯕꯨ ꯑꯦꯃꯥꯎꯟꯠꯗꯨ ꯑꯗꯨꯝ ꯌꯥꯔꯦ ꯐꯅꯤ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯑꯣꯀꯦ ꯁ꯭ꯇꯥꯐꯇꯨ ꯊꯣꯛꯈꯤꯕꯒ ꯑꯦꯂꯤꯅꯥꯗꯨ ꯆꯪꯂꯛꯂꯤ ꯌꯥꯝꯕꯣ ꯑꯔꯅꯥ ꯐꯠ ꯌꯦꯡꯈꯠꯂꯛꯂꯤ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯕꯒꯨꯝ ꯁꯤꯡꯒꯜ ꯁꯣꯐꯥꯗꯨꯗ ꯒꯤꯠ ꯐꯝꯊꯔꯗꯨꯅ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯑꯔꯅꯥ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯀꯣꯏꯕ ꯍꯥꯏꯗꯤ ꯁꯨꯝ ꯀꯣꯏꯔꯨꯁꯦ ꯍꯥꯏꯕ ꯋꯥꯊꯤ ꯇꯧꯅꯨ ꯅꯊꯧ ꯇꯧꯔꯣ ꯆꯠꯂꯣ ꯑꯁ ꯌꯥꯝ ꯀꯣꯏꯅꯤꯡꯉꯤ ꯃꯣꯏ ꯈꯨꯟꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯑꯩ ꯁꯪꯗꯦ ꯑꯔꯅꯥ ꯄꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯤ ꯑꯦꯂꯤꯅꯥ ꯃꯃꯥꯏ ꯁꯨꯒꯠꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏꯗꯧꯅꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅ ꯇꯥꯅ ꯌꯥꯔꯤꯕ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯣꯟꯅ ꯆꯨꯔꯤꯕ ꯑꯔꯅꯥꯝꯅ ꯁ꯭ꯇꯤꯌꯔ ꯀꯨꯝꯊꯔꯛꯄꯗ ꯁ꯭ꯇꯥꯐ ꯑꯃꯒ ꯁꯣꯏꯕꯗꯒꯤ ꯈꯖꯤꯛ ꯈꯦꯠꯅꯩ ꯑꯔꯅꯥ ꯄꯤꯡ ꯁꯧꯒꯠꯂꯛꯂꯤ ꯁ꯭ꯇꯥꯐꯇꯨꯅ ꯊꯦꯡꯂꯛꯄ ꯃꯄꯥꯗꯣ ꯃꯈꯣꯏꯅ ꯐꯠ ꯀꯟꯊꯣꯛꯂꯤ ꯁ꯭ꯇꯥꯐꯇꯨ ꯀꯤꯅ ꯃꯔꯨꯒ ꯂꯨꯛꯊꯔꯗꯨꯅ ꯁꯣꯔꯤ ꯁꯥꯔ ꯚꯦꯔꯤ ꯁꯣꯔꯤ ꯁꯥꯔ ꯑꯗꯨꯛ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯗꯕ ꯅꯃꯤꯠ ꯅꯅꯥ ꯁꯤꯡꯗꯕ ꯅꯊꯧ ꯃꯁꯛ ꯈꯪꯗꯕ ꯅꯐꯝ ꯇꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯁ꯭ꯇꯥꯐꯇꯨ ꯄꯥꯈꯠꯅ ꯅꯠꯇꯦ ꯁꯥꯔ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯔꯅꯥꯕ ꯁꯥꯎꯅ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯈꯠꯂꯛꯇꯨꯅ ꯗ꯭ꯔꯦꯁꯇꯨ ꯆꯦꯟꯖ ꯇꯧꯔꯤ ꯃꯁꯥꯗꯨ ꯇꯦꯟꯁꯟ ꯏꯀꯥꯗ ꯀꯥꯏ ꯃꯇꯝ ꯂꯩꯕꯗ ꯏꯁꯨꯛꯇ ꯁꯣꯛꯂꯤ ꯁ꯭ꯇꯥꯐ ꯑꯅꯝꯕꯅ ꯃꯥꯒ ꯃꯥꯏ ꯑꯣꯟꯁꯤꯟꯕꯗ ꯈꯧꯇꯛ ꯆꯥꯏ ꯑꯦꯂꯤꯅꯥꯁꯨ ꯏꯁꯨꯛ ꯁꯨꯛꯅ ꯊꯣꯛꯂꯛꯄꯗꯨꯗ ꯂꯩꯃꯅ ꯀꯩꯗꯧꯔꯦ ꯏꯃꯥꯁꯦ ꯌꯥꯝꯕꯨꯡꯅ ꯆꯩꯔꯛꯂꯤꯕ ꯀꯔꯤꯒꯤ ꯃꯥꯅ ꯏꯆꯥꯗ ꯆꯩꯔꯤꯕ ꯑꯩꯗꯤ ꯆꯨꯝꯅ ꯀꯣꯏꯅꯤꯡꯕꯒꯤ ꯀꯣꯏꯔꯨꯁꯤ ꯈꯛ ꯍꯥꯏꯕꯅꯤ ꯑꯗ ꯃꯥꯅ ꯆꯩꯔꯛꯂꯤꯕ ꯏꯍꯦ ꯑꯩ ꯏꯆꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯤꯡꯈ꯭ꯔꯕ ꯁꯤꯁꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ ꯏꯃꯥꯁꯤꯒ ꯆꯠꯂꯒ ꯂꯣꯏꯔꯦ ꯑꯦꯂꯤꯅꯥ ꯍꯔꯥꯎꯗꯦ ꯃꯥꯅ ꯄꯥꯝꯖꯕꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯔꯅꯥꯕꯀꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯨꯄꯤ ꯅꯍꯥꯗ ꯀꯌꯥ ꯀ꯭ꯂꯣꯁ ꯑꯣꯏꯁꯤꯟꯗꯦ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ ꯃꯇꯧ ꯑꯗꯨꯗ ꯑꯦꯂꯤꯅꯥꯗꯣ ꯈꯣꯏꯗꯧ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯂꯩꯃꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯤ ꯂꯩꯃ ꯐꯣꯟꯗꯨ ꯌꯦꯡꯂꯨꯕꯗ ꯃꯆꯦꯒꯤ ꯑꯣꯏꯔꯝꯂꯤ ꯕꯤꯖꯣꯏꯒꯤ ꯃꯌꯥꯝꯕ ꯁꯂꯥꯏꯒꯤ ꯂꯣꯏꯅꯕꯤ ꯃꯆꯦꯃ ꯙꯤꯃꯤꯀꯥꯒꯤ ꯑꯣꯏꯔꯝꯂꯤ ꯏꯆꯦꯃ ꯙꯤꯃꯤꯀꯥꯅ ꯏꯅꯥꯎ ꯑꯗꯨꯗ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯂꯩꯃꯗꯨ ꯅꯣꯛꯂꯗꯨꯅ ꯑꯁ ꯏꯆꯦꯃ ꯈꯨꯠ ꯅꯨꯡꯉꯥꯏ ꯑꯃ ꯏꯆꯦꯃꯁꯨ ꯂꯥꯛꯎ ꯅꯇꯩꯗ ꯑꯩꯅ ꯆꯠꯁꯤ ꯍꯥꯏꯔꯨꯕꯅꯤ ꯅꯇꯩꯒꯤ ꯊꯕꯛꯁꯦ ꯍꯦꯛ ꯁꯪꯕꯒ ꯂꯥꯛꯂꯒꯦ ꯍꯣꯏ ꯂꯥꯛꯎ ꯅꯣꯡ ꯅꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯗ ꯂꯩꯊꯣꯛꯑꯁꯤ ꯑꯆꯧꯕꯗꯨ ꯉꯁꯤ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯊꯕꯛꯁꯨ ꯃꯅꯤꯄꯨꯔꯗ ꯇꯥꯔꯦ ꯑꯗꯣꯝꯗꯕꯨ ꯆꯠꯅꯤꯅ ꯍꯥꯏꯈꯤꯕꯅꯤꯅꯦ ꯍꯩꯃ ꯑꯩꯈꯣꯏ ꯑꯆꯧꯕꯕꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯇꯍꯥꯟ ꯆꯥꯗꯗꯤꯅꯦ ꯑꯗꯣꯝꯗ ꯁꯨꯠ ꯐꯥꯎꯖꯤꯜꯂꯛꯄꯁꯨ ꯌꯥꯅ ꯂꯩꯔꯤꯗꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯂꯥꯛꯑꯁꯅꯨ ꯃꯅꯥꯎꯅ ꯇꯧꯔꯤꯁꯦ ꯃꯥꯁꯨ ꯈꯔ ꯌꯦꯡꯁꯤꯟꯅꯕ ꯍꯣꯏ ꯊꯕꯛꯁꯨ ꯀꯥꯕ ꯍꯧꯈꯤꯔꯣꯏ ꯍꯞꯇꯥꯃꯨꯛꯇꯤ ꯑꯔꯅꯥꯕ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯎꯕꯗꯨꯗ ꯂꯩꯃꯅ ꯍꯥꯏ ꯀꯥꯏꯗꯅꯣ ꯊꯣꯏꯕ ꯑꯔꯅꯥꯕ ꯈꯨꯝꯅꯤꯡꯗꯅ ꯌꯥꯝꯕꯨꯡ ꯍꯜꯂꯛꯄꯅꯤ ꯂꯩꯃ ꯐꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯏꯆꯦꯃ ꯑꯆꯧꯕꯗꯤ ꯂꯥꯛꯂ ꯃꯥꯜꯂꯤ ꯈꯣꯏ ꯊꯣꯏꯕꯅ ꯃꯥꯒꯤ ꯌꯥꯝꯕꯨꯡ ꯍꯜꯂꯛꯄ ꯊꯣꯛꯈ꯭ꯔꯦ ꯙꯤꯃꯤꯀꯥꯗ ꯅꯣꯛꯂꯗꯨꯅ ꯑꯗꯨꯅꯤ ꯑꯩꯅ ꯈꯪꯂꯕꯅꯤ ꯉꯁꯥꯏꯅ ꯌꯥꯝꯕꯨꯡꯍꯜ ꯀꯩꯌꯧꯔꯛꯑꯒꯦ ꯊꯧꯉꯝꯅ ꯈꯨꯟꯗꯨꯕꯨꯗꯤ ꯂꯥꯟꯁꯤꯜꯂꯛꯏ ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ ꯊꯣꯛꯂꯛꯏ ꯏꯍꯥꯟ ꯍꯥꯟꯕ ꯆꯤꯡ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯂꯝꯕꯦꯜꯗꯨꯗ ꯍꯩꯊꯔꯛꯏ ꯑꯩꯁꯨ ꯊꯧꯒꯠꯂꯛꯑꯒꯦ ꯍꯣꯏ
ꯐꯅꯦꯛ ꯃꯄꯨꯝꯗꯣ ꯈꯔ ꯀꯧꯅ ꯁꯦꯠꯂꯤ ꯃꯁꯝ ꯑꯁꯥꯡꯕꯗꯨꯃꯁꯨ ꯋꯥꯏ ꯊꯥꯗꯣꯛꯂꯤ ꯑꯣꯏꯒꯤ ꯅꯥꯞꯄꯗꯅ ꯃꯥꯒ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯅꯥꯆꯣꯝꯗꯨꯃꯁꯨ ꯆꯤꯜꯂꯤ ꯂꯝꯕꯤꯗꯨꯗ ꯏꯁꯩꯒ ꯉꯪꯂꯒ ꯆꯣꯡꯗꯨꯅ ꯂꯥꯛꯂꯤ ꯂꯥꯝꯅ ꯃꯆꯦ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯆꯣꯡꯗꯨꯅ ꯆꯠꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯂꯒ ꯏꯪꯖ ꯇꯞꯆꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯕꯤ ꯑꯣꯟꯈ꯭ꯔꯦ ꯃꯣꯡ ꯍꯥꯖꯗ ꯇꯞꯂꯤ ꯃꯇꯥꯏꯗꯨꯗ ꯂꯥꯛꯂꯤ ꯇꯤꯅꯥꯗꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯂꯥꯝꯅ ꯎꯔꯤꯕꯅꯤ ꯅꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯥꯁꯨ ꯅꯥꯀꯟꯗꯅ ꯁꯟ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯃꯆꯤꯟꯖꯥꯛ ꯆꯥꯍꯟꯕꯒꯤ ꯑꯍꯥꯡꯕ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯂꯩꯔꯤ ꯒꯥꯔꯤꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯊꯦꯡꯅꯗꯨꯅ ꯃꯥꯡ ꯇꯨꯡ ꯊꯧꯔꯛꯂꯤ ꯑꯃꯅ ꯒꯥꯔꯤ ꯃꯆꯥ ꯑꯃꯅ ꯑꯆꯧꯕꯗꯅꯤ ꯁꯅꯥꯎ ꯑꯃ ꯈꯪꯆꯦꯟ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯊꯧꯉꯝ ꯄꯥꯈꯠꯅ ꯒꯥꯔꯤꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯀꯟꯅ ꯊꯧꯔꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯆꯠꯂꯤꯕꯤ ꯇꯤꯅꯥꯗ ꯈꯦꯠꯇꯨꯅ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯇꯤꯅꯥꯗ ꯇꯨꯁꯤꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯗꯨ ꯑꯔꯩꯈꯩ ꯂꯧꯊꯣꯔꯛꯂꯒ ꯐꯅꯦꯛꯇꯨ ꯇꯥꯈꯠꯂꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯊꯧꯉꯝꯁꯨ ꯄꯥꯈꯠꯅ ꯒꯥꯔꯤꯗꯣ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯃꯥꯡꯗ ꯊꯧꯒꯠꯈꯤꯕ ꯑꯔꯅꯕꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯏꯆꯦ ꯁꯣꯛꯄ꯭ꯔꯣ ꯍꯥ ꯇꯤꯅꯥ ꯁꯣꯛꯄꯗꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯧꯗ꯭ꯔꯦ ꯈꯨꯠꯇ ꯈꯖꯤꯛ ꯇꯨꯁꯤꯟꯕꯒꯤ ꯈꯩꯕꯥꯠꯄ ꯅꯠꯇꯅ ꯁꯣꯛꯄ꯭ꯔꯣ ꯍꯦ ꯅꯃꯤꯠ ꯇꯥꯡꯉꯗꯤ ꯒꯥꯔꯤꯗꯣ ꯊꯧꯔꯨꯅꯨ ꯌꯥꯗ꯭ꯔꯣ ꯑꯉꯥꯎꯕ ꯃꯤ ꯅꯦꯛꯂꯒ ꯊꯧꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯈꯣꯡꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯕ ꯊꯧꯉꯝ ꯊꯣꯏꯕꯤꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯏꯉꯛꯉꯛꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯂꯤ ꯄꯤꯆꯥ ꯌꯥꯔꯦ ꯀꯩꯁꯨ ꯌꯥꯝ ꯁꯣꯛꯇꯦ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯀꯥꯔ ꯑꯃ ꯊꯧꯔꯦꯅ ꯃꯤ ꯎꯗ꯭ꯔꯤꯁꯦ ꯄꯩꯁꯥ ꯄꯥꯏꯔꯦꯅ ꯈꯣꯏ ꯈꯨꯟꯁꯨ ꯎꯁꯤꯠꯇꯕꯩ ꯋꯥꯔꯣ ꯍꯥ ꯑꯗꯨꯒꯤ ꯍꯦ ꯅꯆꯤꯟꯅ ꯈꯨꯝꯂꯛꯀꯅꯨ ꯈꯪꯉꯕ꯭ꯔꯥ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯗꯨꯒꯤ ꯀꯥꯏꯅꯒ ꯅꯨꯡ ꯆꯥꯒꯦꯔꯥ ꯍꯥ ꯁꯟꯊꯤ ꯆꯥꯒꯦꯔꯕ ꯊꯧꯉꯝꯅ ꯋꯥ ꯍꯥꯏꯅꯕ ꯃꯇꯝ ꯐꯥꯎꯕ ꯄꯤꯕ ꯅꯠꯇꯦ ꯊꯣꯏꯕꯤ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯔꯛꯂꯒ ꯃꯆꯤꯟꯗꯨ ꯉꯥꯏꯍꯥꯛꯇ ꯂꯦꯞꯈꯤꯗ꯭ꯔꯦ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯨꯃꯤꯟ ꯌꯦꯡꯂꯝꯕ ꯑꯔꯅꯕꯗꯣ ꯈꯪꯁꯥꯎꯒ ꯁꯥꯎꯔꯛꯂꯤ ꯑꯉꯥꯡ ꯀꯣꯛꯆꯛꯄꯤ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯍꯥ ꯃꯤꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝꯒ ꯄꯤꯗꯦꯅꯦ ꯊꯧꯉꯝꯗ ꯑꯣꯟꯁꯤꯜꯂꯝꯕꯗꯒꯤ ꯑꯔꯅꯕꯗ ꯐꯠꯀ ꯌꯦꯡꯂꯛꯂꯤ ꯃꯃꯥꯏꯗꯨ ꯆꯦꯞꯊꯔꯞꯀ ꯇꯧꯔꯗꯨꯅ ꯏꯁ ꯗ꯭ꯔꯦꯁꯀꯗꯤ ꯌꯥꯝ ꯊꯤꯅ ꯅꯥꯜꯂꯤꯅꯤ ꯇꯧꯔꯤꯁꯦ ꯃꯤꯆꯪꯒ ꯁꯥꯔꯤꯔꯣ ꯍꯥ ꯅꯪꯒꯤꯗꯨꯅ ꯃꯤꯆꯪ ꯂꯥꯕ ꯌꯣꯡ ꯃꯥꯟꯕꯧ ꯑꯔꯅꯕ ꯌꯣꯡ ꯃꯥꯟꯕ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯅ ꯈꯣꯏꯗꯧꯗꯨ ꯊꯤꯜꯂꯛꯂꯤ ꯏꯆꯟ ꯁꯥꯎꯔꯅꯨꯁꯦ ꯑꯩꯈꯣꯏ ꯁꯣꯏꯈꯤꯕꯅꯤ ꯁꯣꯝꯗ ꯁꯟ ꯃꯆꯥ ꯑꯃ ꯍꯦ ꯑꯩ ꯃꯤ ꯏꯆꯟ ꯀꯧꯗꯦ ꯁꯟ ꯂꯩꯕ ꯃꯐꯝꯗ ꯀꯃꯥꯏꯅ ꯒꯥꯔꯤ ꯊꯧꯅꯤ ꯈꯪꯗ꯭ꯔꯣ ꯁꯣꯏꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯁꯤꯔꯝꯃꯗꯤ ꯀꯝꯗꯧꯅꯤ ꯍꯥ ꯀꯝꯗꯧꯗꯧꯔꯤꯒꯦꯕ ꯕꯤꯆꯥ ꯌꯥꯔꯤꯃꯤ ꯀꯩꯅꯣ ꯃꯁꯤ ꯉꯥꯡꯁꯤꯕꯣ ꯁꯤꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯊꯣꯏ ꯍꯤꯡꯍꯧꯔꯗꯤ ꯐꯔꯕꯅꯤ ꯂꯋꯥꯏꯒꯤ ꯍꯧꯅꯕꯤ ꯁꯥ ꯁꯟ ꯂꯝꯕꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯗꯣꯛꯂꯒ ꯊꯝꯂꯒ ꯍꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯅꯤꯡꯗ꯭ꯔꯗꯤꯅꯦ ꯅꯣꯏꯒꯤ ꯁꯥ ꯃꯌꯥꯝꯁꯦ ꯅꯌꯨꯝꯗ ꯍꯥꯟꯅ ꯊꯝꯃꯨ ꯀꯔꯤ ꯂꯋꯥꯏ ꯀꯥꯏꯅꯒ ꯊꯣꯏꯕ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯤ ꯁꯣꯏꯔꯤꯗꯨꯒꯤ ꯃꯔꯝꯗꯣ ꯈꯪꯗꯅ ꯑꯆꯨꯝꯕ ꯁꯥꯕ ꯌꯥꯕ꯭ꯔꯣ ꯑꯉꯥꯡꯒ ꯈꯃꯥꯅ ꯌꯥꯔꯦ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯥꯛꯂꯒꯅꯦ ꯑꯐꯥꯎ ꯌꯥꯝ ꯁꯥꯔꯤꯔꯣ ꯍꯥ ꯃꯤꯁꯨ ꯍꯥꯠꯀꯦ ꯇꯧꯕ ꯑꯗꯨꯒ ꯅꯁꯛ ꯑꯗꯨ ꯌꯥꯝꯅ ꯀꯥꯛꯄ ꯍꯣꯏ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯟꯇꯧ ꯅꯀꯣꯛ ꯃꯆꯥ ꯑꯃ ꯄꯥꯜꯂꯤꯗꯣ ꯈꯟꯊꯅꯕ ꯍꯩꯇ꯭ꯔꯗꯤꯅꯦ ꯃꯇꯨꯡꯗꯗꯤ ꯅꯊꯣꯏ ꯃꯥꯡꯕꯁꯨ ꯌꯥꯏ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯍꯥ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣꯕ ꯑꯔꯅꯕ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯄꯣꯀꯦꯠꯇꯒꯤ 500 ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯃꯈꯥꯗ ꯊꯥꯗꯔꯛꯂꯤ ꯇꯨꯍꯥꯎ ꯈꯔ ꯀꯦꯜꯂꯝꯕ ꯌꯥꯏ ꯁꯤꯅ ꯌꯦꯡꯂꯨꯔꯣ ꯄꯩꯁꯥ ꯌꯥꯝꯕꯅꯤ ꯑꯔꯦꯝꯕꯗꯨꯅ ꯅꯀꯣꯛ ꯆꯥꯛꯂꯤꯗꯨ ꯌꯦꯡꯊꯣꯛꯎ ꯑꯔꯅꯕ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯤ ꯊꯩꯕꯤꯗꯨ ꯏ ꯍꯥꯏꯒꯠꯂꯛꯂꯤ ꯈꯪꯍꯧꯗꯦ ꯆꯦꯟꯁꯤꯜꯂꯒ ꯑꯔꯅꯕꯄꯨ ꯈꯣꯡꯕꯥꯟꯗ ꯏꯟꯊꯈꯤꯕ ꯊꯧꯉꯝꯗꯨ ꯄꯥꯈꯠꯅ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯦ ꯇꯤꯅꯥꯁꯨ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯕꯤꯆꯥ